Social media amadi newspaper singdagi maroiba I fausing lokacharaga ahanbada ngarang jiribamda security kangu zangbada ambush tawrakiba mafam ahenba security thajinduna bunker kaya thugaikre loina bunker singadu Assam Rifles ki unit headquarter manakta sarambani haidi mathangda sangaithel maning court lane gi jagada Kuki militant sing leptana kumtharagle mathangda kanglei imagi masaikol group tagi lokacharaga boro begra jogrador khun ngakpasi Assam Rifles na mapan thokpa sang Kudemak entry tawgadabani haire kulngakpasing athubada state force thajinbiduna free ohanbiyo amasung state asibu ngak selhanbiyo haijaragle mathangda Manipur balance page tagi lakhacharaga maitai purumna mapangal kan khalaglabadi awang nongpokta asoba yawol ihawlakani kibadagi Indiana Kuki singbu khulai oina sijinabani R.K Megen mathangda matamgi maroiba I pawdagi lakhacharaga Manipur da CRPF mayam laklani makhoidi achumba tawbani khara thuna yausinbiraglo welcome CRPF asumna Thagalagle. Mathagda Rambai Tengol Gulsing Purel Korongan Bukumana, some the Tamlagli Madode, Sing Bamini Heli, Taina video Amadi, Karen Gumba, Arakan video sing, Makogi Lal Hawani Hazilaga, La E Kole, Sankrena, Propaganda Tauduna. Sandogli, Maitei Singi moral down Zatnaba, Kinaba, psychological warfare present Sanai, Asomna Korongan Mukumana Sutamlagle, Makaza Tarapada, Aikoi Maselni, what is Hadro Wakal Taminaraga Hanagi Fibam the Halakani Kanbane, Usita with the Wimong Taurabanida, rule of law, Labor Labani Habadu, saying no Utkani, Sim Minister, Pausi Pausel Pausi de Lokatsabani. Aikoi Maselni, what is Hanaduna Wakal Taminaduna Hanagi Fibam the Halakani Kanbane, Adubu Usita with the Taurabanina, rule of law labor. Lamdamni haibadu utkani VIP protection group ta attack tawrakhiba singi mafamda Chief Minister N Birena akan wafam thamlagle jiri bawgi dama khongsan keba Chief Minister gi advanced security team da ngara ayu Imphal jiribam national highway number 37 gi Kotland yauramdai ti laijang khul manakta khulai matik chana paiba Kuki militant singni chingnaba singna attack tawrakpada soktuna Sija hospital da layeng jathariba Moirangtem Rajesh ki phibam Chief Minister N Birena satuna yengsin khongchadu da attack adugi matangda Mishing na hangbo wang sing pakum pir duna Chief Minister Nongthomba Birena hai aikoi masel ngaktani haiduna haukiba matam singda ka hena khut handana lakhibani state asida lenga leitabagum sit thawaitaba mongda satharagliba attack asida khangduna leiroi Chief Minister gi convoy da attack torpa haibasi Chief Minister amasung lamdam sigi miyam da attack tawbani haina logani anam khatana hai phiba masida di rule of law leiba lamdam ama oibagi chapchaba thabak tawgani masida lengakta kanana saugaloi habadu khanbiro miyamna mateng pangbiyo leiba amagi Prime Minister wasak lo habsi state amagi Chief Minister yaudaba yadabagi chatpani hojik state asida tholbe irang asida miyamna thengnariba awaba sing chapchana khangi hojik jiribamda tholeba hingsa gi thodo asigi matangda laljenda duna changjafam lawriba miyamgi mobile phone gi khutangda wari sanaduna atuba matamda DC ga unaduna laljenda duna leiriba miyamgi punsi mahausa gi phibamda Hanjinaba honagani haibagi thajabasu pikre amaromda jiribamda chatkadra haina hangba wahangi pakhumda karamba matamda chatkani haibadu chapchana haidrabasu matam chana khanghalake haina Chief Minister na phongdokhe